Leisangkhong Kaithel Machada MLA MPAL Leisangkhong Kabui Women Association Yumnam Huidrom Thiam Leisangkhong Mera Paibina Amuko Poidei Leimerol Amawoba Kohar Amadi MSF Loop Mangagi Meeting Makada Manipur gi Oidiba Tangdu Leita Driba Fiba Masigi Waroisin Piu Haiduna sit-in protest Satakre India gi Lanmina Semgatpa Kuneki Lanmina Terrorism gi thawong chathaduna micha miyam gi lantu mihat mipum yum mai thahanba khudak ta lephalo haiba banner ki makhada pham ki ba sit in protest aduda amawoba gi vice president Ketimayup Suzat Amukko gi secretary organization Laisram Krishna Chandra Kohar gi chairman Phulindro Konsam amadi Poile Leimero Mera Pabi Apunba Manipur gi secretary general TS Apabina Wangangki Manipur gi Kachin Koya da Laidiba Khungang gi miyam nasu Apunba Khongjang amagi damak sem saboina sit in protest tawbugi manaba Khongjang horasi haiduna Lamphel supermarket ta sit in protest tawkiba singna Manipur gi miyam da appeal tawki Hojik hawa kabi dadana lady aduna muka hana mu moina kabi tri phaw koi mu hanjin mukati gini haibu wafamse kamjage duga lengak sina tawri base moige tehi hojik 2023 gi me gi hojik phaw base moina hojik phaw ba moige praja singko yengsin dadana hojik phaw base maina thamri base bu moina koi Manipur gi praja sing sida moi gi karam wakhan leibana no duksi da bagira natraga moi gi wakhan se kari gi koi bu karam maina thamli bano moi gi Manipur gi praja sing indigenous people sing dagi moi kuki sing na hena lui haina khan bagira natraga central government na koi Manipur gi lenga sida moina karamba mitrang karamba oizaba hai direct hai ko pi bagira moina hojik phaw koi bi sindri se moina hojik paliba lenga se koi praja na simhan bane aduna moigi yengsinbam thok koi da yengsin biro hanadi gi waka tawre hojik phaw ba moina akoigi wakat se tabi de aduna yariba makhai athuba matamda akoigi wakat se tabiyu natradi Manipur pon bada Manipur mut adi moi pumut ningai ni pumut kani moi ngakta hingba yaroi aduna ajikche akoina hajin rengakta hiding badi athuba matamda moi ki sina moina proxy war tawraga amada amuk lanto amada amuk yumai tha duga mara leiba mi singdadi dadi su pi de ba ona taina da tawre ba mi hojik ana mitai singda ana moina ete tawre thang pi da leiba pangre angang ma macha ngai na tumdi ba adu tanja su moina kano tawdana minchi kham na mo hato pi re adu mathang da Wai ta tuna matang wadi sa di miyam lai kare adu da gi matong da bu nagarom da bu chele jam da bu lambi da kulom da ibu tau na mi bo hat kare adu gi matang som ling mai rom da brother taru mo moina sa makak ko da no mo hat pi re adu da evidence yam na lai ba asi da noi ha ba mi sing lai lom ba phai gi mi sit sing moi geเวลาไปมีสิ่งอาชีพนี้สิ่งนั้นกินแล้วจ้าน่ะกินแล้วพาวไปได้หจิกพาวก็ปุถกตีนี่สิปูไม่อาศัยค่อยกินงานสิปูค่อยก็ต้องค่อยเช้านี้เนี่ยตัวไม่ตัวปัสเตชิงนะค่อยกินเสียมค่อยกินงานสิปูสิบปีก็ได้ให้บ้างค่อยประชาชนให้เลยก็ทำของมาเปลี่ยนตัวโซ่แล้วก็ที่เลยตัวก่อนตัวกันไม่กินสู้แต่ดีว่ากันน้อยนะค่อยกินการนะบ้าไอ้กี่การนะบ้าพังเรื่องรวยเด้ค่อยกี่สเตจค่อยไม่ยามกี่ค่อยกี่แต่งวดกี่ไอ้ขั้นกี่ให้ไปกี่ว่าขั้นได้เลยแล้วดิตัวเนี่ยค่อยเซ่ไม่กี่ขั้นแต่ทิ้งไปอย่ารวยให้